आकाशवाणी इम्फाल वाहेंगबम वाशिंगटन पाउ पाजरी Coordinating Committee on Manipur Integrity Kokomi gi makhada ngasi Imphal gi Rajbhavan tamna sangshin khiba miyam gi khongjangda Security Force na tankhai beda maira paibi sing achok apan nangkhre Sirui Lili Festival gi paulo wachatpada Imphal East ki Gwalta bida paumi sing na tongba Manipur State Transport ki bus ta Manipur haina thari badu loktho u haiba Security Force ki thawambu yaning da phongdoktuna lup asigi thomi sing amadi miyam na khongjang adu sangshin khibani Security Force na miyam gi iho adu laksin na bohna bada asok apan thokhi thawdo adu ki tungda Rajbhavan gi akoi bagi lambi sing thingjin ki Gwalta bi gi thawdok adu bu yaning da phongdok tu nangasi raija sigi mafam kayada miyam na wakat mifam chathanaki marakasida Kendra gi Griha Mantraloy na kokomida wari shanana babarton tawrakre lopasina thokpa cherol amada hai tha sigi kuntareta New Delhi de kokomi gi convener na lusingba mioi taret na saba mihut kangbu amana Griha Mantraloy gi mihut singa unaduna maruaina handak Imphal East ki Gwalta bida tha sigi kunda thokhiba thokdok adugi matangda wari shanagani Assam Rifles ki GOC Spear Corps Lieutenant General Abhijit S Pandelkar na Ukhrul Jilla gi Somsai dangarang Bir Naris Singh amasung makhoi gi imung manung gi mioi sing yauna ex servicemen chahum longa wari watai shanakre Assam Rifles na masigi veteran singi yai phatorang gi thabak paikatuna makhoi ga mari hena phagal hanabagi pandam da sin khiba thoram maduda pension medical facility na chingba yauna tongan ba wafam kaya gi matangda wari shanaki GOC na Assam Rifles na paikaliba yai phatorang kaya gi matangda su panki Kakching Jilla gi manung chanba Phumlen Pat amasung masigi akoibeda uchek phana bathak lamba lang kun phagat kre amadi uchek amakan bangam kre hairi Joint Coordination Committee on Wildlife and Biodiversity Manipur yauna atai organization kaya na ngasi mafam aduda drive chathabada lang singadu phagat khibani langda thuramba uchek amasu kanbiki Athauba Pukramba Kajau Laikidabagi Sam Kuntra Manga Subaningsing Kumon Palan Thoram Nasi Imphal West Jilla ki Kamong de Pangthokre Pukramba Kajau Memorial Trust na Sinduna Pangthokiba Thoram Aduda Miyam na Athauba Sigi Kubam da Laishu Katuna Ikai Kumnabo Utki Delhi Police ki Foreigner Cell na Laibaki Konungda Ain Kaiba Mong da Laisilamba Bangladesh Maza Mapal Fare Tihumbagi Tabak Chatabada Ain na Tinkraba IMO application yawba smartphone amasu makhoidagi phagale city police na haukiba irai numita Bharat Nagar police station gi manung chanba mafam singda thi humbagi thabak chathaki Northwest Delhi gi DCP Bisham Singh na hai laibaki konung asida aina yadaba mongda leiramba mirebak macha sing masak khangdokpa madi makhoigi mathaka thabak paikhatpa khongjang gi saruk ama oina operation adu chathakibani Election Commission na Gujarat, Kerala, Punjab amasung Nongchup Bangla gi Bidhan Sabha Kendra manga gi maraki mikhal gi matam laukthokre masigi matangda hayeng notification thokani aduga mathang thagi ani phawbada mirep che pisin be yagani mathang numita scrutiny tawgani mirep che lokthokpagi aroiba numit June manga ni mikhal gi vote na June 18 da thadanagani aduga vote masing June 12 da thigani thyroid laina gi Laina dagi ngakthoknaba pambai sing amadi laina asigi matangda ningthina khangminnanabagi pandamda ngasi malemgi thyroid numit ki palan thoram pangthoknari National Democratic Alliance NDA na sarkar paiba raija singi mukhyamantri sing amasung upamukhyamantri singi mifam mangasi New Delhi da Pradhan Mantri Narendra Modi na sabapati oiduna pangthokre mifam aduda afaba laingak shasan ga mari lainaba wafam kaya gi matangda khanaki Mifam aduda BJP ki President JP Nadda, Griha Mantri Amit Shah amasung Ngakshel Mantri Rajnath Singh Sucharuk Yaki. NDA na sasan tawba raija singi Mukhyamantri Kun amasung Upa Mukhyamantri Taranipan na saruk yakiba mifam aduda NDA sarkar gi ahum subatam gi sahi ama mapung pharakpagi kumon thoram malem gi joganumit palan sahi tara mapung pharakpana singbaga mari lainaba wafam kaya gi matangda khanaki. Laibak Marigi Junior Women Hockey Tournament ki ahanba match tangasi Bharat na Chilibu Panjil ani amada maithiba pikre Argentina gi Rosario dengasi sanekiba match adugi ahanba half phawbada Chile na Panjil amasino da mangjil thaduna leiki adumainamak ani suba hafta Bharat na Panjil ani sanduna match adu thoikibani Paulo Jare